अनौबा इंडिया अमा पुरकना होटनखिबा आयरन मैन सरदार वल्लभभाई पटेल की चामगा निफुतरेत सुबा मपोक कुमोन थौरम ngasi लेबाक सिनबा थुंगना पांगथोकली नुमित असिबु राष्ट्रीय एकता दिवस हाइना पांगथोकनै न्यू दिल्ली दा लैबा पटेल चौक ता ngasi अयुक प्रेसिडेंट द्रौपदी मुर्मू वाइस प्रेसिडेंट जगदीप धांकर अमदी होम मिनिस्टर अमित शाहना आयरन मैन सरदार वल्लभभाई की मितमदा लैशु कत्तुना इकाय खुमनबु उत्थि इकाय खुमनबु उल्लबा मतुंगदा अमित शाहना नेशनल स्टेडियम दगी मियोय लिसिंग निपान रोमना सरुक याखिबा रन फॉर यूनिटी लमथाखी थौरम अदुदा दिल्ली की लेफ्टिनेंट गवर्नर यूनियन मिनिस्टर एस जयशंकर अमदी मीनाक्षी लेखसु सरुक याखी सरदार पटेल ना इंडिया को अमता ओइनबो होनरंबा वाखलोनबु तुंग इन्ना चटनबा अमित शाह ना मियामदा हाइजखी नाकल अमरोमदा गुजरात की केवादियादा राष्ट्रीय एकता दिवस पेरेड पांगथोखिबगिदमक प्राइम मिनिस्टर नरेंद्र मोदी ना थागतपा फोंदोखरे पीएम मोदी ना सरदार पटेल की मपोक नुमित कुमोनगा मरी लेनना लैशु कत्तुना इकाय खुमनबु उत्खी गुजरात की मचू तुरेल की मथक्ता लैबा मोरबी ब्रिज तेगलकपदगी मियोय चामगा निफुरोम लैखिद्रे कया अमन अशोक अपन नंख्रे ngarang thokhiba laibak thiba thongdok aduda chenaba miyoi singi mathakta FIR pankhre amadi thongdok asi karamna thokibano haibagi matangda thizinba haure haina Rajkot Range ki IG Ashok Yadavna phongdorakli rescue team na mi thiba amadi kanbagi thabak kana chathari hojik faubada miyoi chamaga humbudra kanba ngamkhre panba yabadi hairiba bridge asi amuk khana semjilaba matungda numit mangani gi mamangda chathok chasin yahankhibani SRP, SDRF, Indian Army, Navy, Air Force amadi Fire Bridge की खोंगबु सिंगना इसिंग मनुंगदा लुप्तुना लैखरबा मियोय सिंगबु थीबगी थबक कना चथरी ngarang thongdok adu hek thoe tabaga Chief Minister Bhupendra Patel na mafam aduda khudakta yogduna yengsinki CM na District Administration ga mifam pangthoktuna miyoy manga na saba committee ama semduna khizenbagi thabak chatharanaba khangankhre थौदोक असिना मरम ओइरगा हयेंग नवंबर अमदा बीजेपी की स्नेह मिलन थौरम अमदी कांग्रेस पार्टी की परिवर्तन संकल्प रैली यैथोखरे तमेंगलोंग फॉरेस्ट डिवीजन तमेंगलोंग रेंज की RFO जोयल गांगमैना लुचिंग टीम अमना तमेंगलोंग पुलिस पर्सनल यावना माइग्रेटरी बर्ड आमर फेल्कन कुंतरेत हातलंबा मियोय मरी ngarang numidang wairam pung manga taba matamda फागतख्रे चुइलवान विलेज तगी बराक तुरल तमना चुटपगी लंबीदा एयरगन अहुंगा कोनना मियोय मरी असिना अमर फुल्कन की असीबा हकचांग कुंतरेत अदुबु पुदुना चलंबा थेंगरखिबनी मियोय मरी असिगी मथक्ता सेक्शन 9 and 51 of Wildlife Protection Act 1972 की मखादा केस अमा रजिस्टर तौख्रे सेक्शन असिगी मखादा लुपा लिसिंग कुन मंगा थीबगा लोइनना चही ओहम जेल दा लैनना चैराक पीबा याय अदुबु फारबा मियोयसिंग अदुना लाले हाइजबदगी सेल ओइना फाइन थीरबा मतुंगदा अथेंगबदा मियोय मरी अदुबु थादोखी चैराक असिदा डिस्ट्रिक्ट एडमिनिस्ट्रेशन तमेंगलोंगना मफम असिदगी आमर फल्कन फाबा यादे हाइबा चेरोल अमता थेतुना मियामदा खंगनबा लैते हाइना वाकत थांगलकली इनर व्हील क्लब इम्फाल हौदोकपगी थौरम अमा ngarang JM Public School Paurabi da pangthokre थौरम अदुदा इमीडिएट पास डिस्ट्रिक्ट चेयरमैन अमिता मुंद्रा IPP सिल्चर शिल्पी घोष इमीडिएट पास सेक्रेटरी मीनू चौधरी अमदी इनर व्हील क्लब इम्फाल की प्रेसिडेंट याम्बेम उमारानी ना अथोइबगी तुलेंसिंग ओइना सरुक याखी इनर व्हील क्लब इम्फाल ना लमदम असिगी नुपीसिंगी अमदी असोन अना तारबा अहल लमनसिंगीदमा कथोकपगा लोइनना मतेंग पांगनी हाइरी मालेम की नुपीसिंग की थाकता लमदम असिगी नुपीसिंग सु चप चाबा फिदा अमा इनर व्हील क्लब ना सुकन मंगमना बहोटनगनी हाइना उमारानी ना फोंदोखी श्री श्री हरि मंदिर पतारकुची गुवाहाटी 29 दा मितै की असेंबा मयेक चना हनबलुक असम सिंदना मयेक की चयेतनबा सिंकोक हंदुना मालेम दा मितै की असेंबा मयेक चना हनबदा लेबाक मियाम की थौदांग हाइबगी मतंगदा अवेयरनेस थौरम मंगरांग पांगथोखरे थौरम अदुदा मालेम मितै की असेंबा मयेक चना हनबलुक असम की प्रेसिडेंट लाइस्रम खोगेंद्रा पतारकुची मणिपुर लेकाई लुक गुवाहाटी की प्रेसिडेंट एस हेमबाबू सिंहा यावना मरु ओइबा मियोय कयाना अथोइबा मिथुंगनसिंग ओइना सरक्याखी ngarang ki thorma duda Manipur Assam amadi Shillong da laiba masak nareba miyoy kayana sarukyaki hanam si laiba khongja ngasi arui go oige haibagi wakalo nama milani haibagi arui ma haibagi taiba mami arui go oige haibagi wakalo chu ranni ai aduna maram oiga Manipur sarkarna kani maram ma maye ani ahum chongdo kana laido ko aikoi asim ma maye go
ꯆꯠꯁꯤ ꯍꯥꯏꯗꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯗꯨꯒꯨꯝ ꯊꯕꯛ ꯑꯗꯨ ꯂꯧꯈꯠꯄꯤꯈꯤꯕꯅꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯟꯅꯍꯜꯂꯒ ꯃꯤꯇꯩ ꯃꯁꯤꯡ ꯑꯁꯤ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛ ꯁꯤꯜꯂꯤꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯊꯧꯑꯣꯡꯂ ꯍꯥꯏꯕꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯍꯪꯖꯅꯤꯡꯕꯅꯤ Bangladesh ki Dhaka da hauzik leriba Patriotic Writers Forum PAWF Manipur ki thongmi singna ngarang Bangladesh ki Dhaka da leiba mahiloi sangda changduna authority singa wari sanaduna mahiloi sing ki chahi report phongba matamda lamyan be hizam irawat ki punsi wari yawhan bina ba amadi masak nairaba mahiloi sang asida tamlamba mahiloi singi list hapina ba haijakre Patriotic Writers Forum Manipur ki Secretary Rakesh Nawrem na luchingduna chatkiba forum gi Bangladesh khongchit asida saruk yariba khongchat loi singna tha asigi kuntareta forum asiga Manipur Cultural Complex MCC Bangladesh amadi Manipuri Youth Forum MYF Bangladesh ka khusamnaraga Bangladesh ki Manipuri Cultural Complex sa pangthokiba ningol chakaubugi thoramda saruk yakraba matungda Bhanughus Silhet amadi Dhaka gi tongan pa mafam singda chatuna Bangladesh ki mitai singa punsi mahingi maramda thijaluraba matungda khongchat loi sing asina ngasi lamyan be hizam irabatna kumja lising amaga chamapan tara humdoida class 6 amadi kumja lising amaga chamapan tara mari da class 7 phauba tamlamba Dhaka gi pogo se mahiloi sang asida changduna authority singa wari sarakhibani India pumbada pangthokna bagum Sardar Vallabhbhai Patel gi chamaga 94 suba birth anniversary amadi India gi Prime Minister oirambi Indira Gandhi na laikidaba chahi 39 subagi thoram ngasi Churachandpur district tasu pangthokre Churachandpur District Congress Committee na sinduna Red Cross Road ta leiba manga waipai ki sangleda pangthokiba ngasi gi thoram aduda Manipur Pradesh Congress Committee MPCC gi President K Megha Chandra former Minister Timanga MPCC gi Social Media Department gi Chairman S Malem Khombana chingba Congress Party gi maru oiba miyoi kayana leikidraba Sardar Vallabhbhai Patel amadi Prime Minister oirambi Indira Gandhi ki mafamda leisu katuna ikai khumnaba utkhi amadi leibak asigi apunba saktam ngaknanaba wat saksu lauki thoram aduga mari leinana MPCC ki President K Megha Chandrana leikidraba luchingba ani asina apunba India ama sagatnaba amadi leibak asibu chawkhatnaba hotnabada achauba thodang lauramki makhoi leirambana ngasigi India asi purakpa ngambani maram asina ngasigi mirol asina leikidraba luchingba ani asibu kaidonungda kauthokpam thokte haiki भारत की सरदार वल्लभभाई पटेल है भारत की इंटीग्रिटी मथौना फब लेबाकीदमक कथोखिबा अदिगुंबा लीडर अमनी महागसी महाकी सुंबा थौना फब अमदी कथोखबा इंडिया की अकनबा यूनिटी सागलंबा अदिगुंबा मिसगमा ओइबसिना महागसी भारत की आयरन मैन ऑफ इंडिया आइन खंगदना भारत की सुंबा यामना अफबा मपारी मोइना भारत सिंबा थुंगा पाखै लोइनना भारत की प्राइम मिनिस्टर ओइबिरंबी श्रीमती इंदिरा गांधी महागसिसु लेबासी यामना मटिंग लेबा मथौना लेबा अदिगुंबा नुपी लक्तगी प्राइम मिनिस्टर ओइबिरंबी कांग्रेस की लुसिंगबी श्रीमती इंदिरा गांधी जी से महागसिसु लेबाकी दमक्ता यामना कथोकपा अमसुंग यामना थौना फबा प्राइम मिनिस्टर अमनी Bangladesh ta mifam pangthoknana ba amadi Sinam Tanubabu Memorial International Award piragani haibagi warop laukre warep asi ngarang ayuk pung 12 taba matamda Manipuri Short Story Society India gi Central Executive Committee gi mifam ama Naharol Khoidirol Silup Lakhipur gi Library Hall da pangthokpada laukibani hariba mifam aduda loop asigi handak Bangladesh ta pangthokadaba chahi gi mifam gi delegate masing lepthokpaga loinana Sinam Tanubabu Memorial International Award chaliba chahi ingkum jali singani ga supna kuni thoidagi piragani haina amata oina warep nakhi award asida sel oina lupa lising tara sol amadi memento su yauri English singani ga supna kungi January amadagi na English singani ga supna kun mathogi December kun matoi faubagi manungda phongkiba khwaidagi phajaba wari machagi lairikta mana asi piragani haina lupki maikaidagi General Secretary Sarat Thokchomna phongdokhi hiram asiga mari leinana miyoi taret na saba award committee amasu semkre award committee asina phongdorokpagi matung inna mathang tha November 15 faubagi manungda lup asigi tongan ba mafamda lairiba unit singi khuthangda lup ki General Secretary gi mafamda lairiki copy ahum yorakna basu phongdokhi Sardar Vallabhbhai Patel na India ning tamna bahotnabada achauba thodang loramkhibaga loinana ningthau panba state chamnga homfu pinsinana bahotnaramkhi
Indiana ningtamlaba matungda mahakna ahanba Deputy Prime Minister oiramki. English singaniga sukna tara mari dagi hauraga October 13 bu National Unity Day or Rashtriya Ekta Divas haina ngasi fauba thoram pangthoktuna lakpani. Iron Man of India haina khangnaba Sardar Vallabhbhai Patel gi chamaga 94 suba mapok kumona lakpada 44 Assam Rifles na 22 sector IGAR East ki mityang makhada wasak lobgi thoram pangthokbaga loinena Tamenglong da Mars Pass chathakibaga loinena Azuiram Khungang da Unity Run pangthokre. Unity Run aduda mahairoi 95 romna saruk yaki. Laibak asigi mafam khuding magta pangthok na bagum District Administration Thoubal amasung NYK Thoubal na sinduna Independent India gi ahanba Deputy Prime Minister oiramba Iron Man of India hairaga su khangnariba Sardar Vallabhbhai Patel gi chamaga 94 suba birth anniversary gi thauram Rashtriya Ekta Divas ngasi DC Thoubal gi complex ta pangthokre. Thoram adugi saruk ama oina NYK Thoubal NSS Unit Waikhomani Girls College Thoubal College JDO Zone 3 Thoubal amasung District Administration Thoubal na punna sinduna Thoubal wang matabadagi Run for Unity haiba miyamgi rally amasu DC Thoubal ahanthem subas IAS na lamthaduna DC office pauba chatki amadi mahairoi kayana saruk yaduna Asian Highway 01 gi DC office gate ta human chain semduna apunbagi saktam sagatki tungda DC Thoubal ahanthem subas amadi SP Thoubal Joge Chandra Haubizamna luchingduna Sardar Vallabhbhai Patel gi photo da laikatuna ikai khumna bu Loinana DC na miyam punna wasak amasu lawminaki Thauramga mari leinana DC Thoubal ahantem subas na haikibada aikhoi gi India punsin daba yade aikhoi unity laitaba yade haiba Sardar Vallabhbhai Patel na pibiramba wakhalon adu aikhoi khudingmak na tung inminasi haiba pandamda unity run yauna ngasi gi thoram asi pangthokpani haiki Haukiba pungkun mari da India da nauna miyoi lising ama chahum kun matoi COVID positive oire leki da bami ki masingna nipani fagalakpagi changcha da marfutara nipan da dasmi tare nipan oiri apun ba confirm case na koti mari lak nifutaruk lising yangkai humdoi chamapan parfutara ni thoi yaukre active case na lising tara tare chamapan tara ni thoi ni leina asna maram oire leki da bami ki masingna lak manga lising kun mapan kun mari ni Laina asidagi naba faduna discharge tawkiba migi masingna koti mari lak nifumatoi lising taruk chatruk yangkai taruk ni Laina asidagi ngakthokna ba vaccine kapthokiba punba migi masingna koti chani taramapan lak hongfu humdoi lising marfunitoi chani pan marfunitoi henkre Malem gi oina COVID laichan na khwaidagi na sokolaba leibak singki manungda USA na ahanba India na anishuba amadi France na shubida lairi awang nongpok state ki oina Assam na ahanba Mizoram na anishuba amadi Manipur na shubida lairi